ꯏꯪ ꯇꯞꯄ ꯍꯟꯖꯤꯟꯅꯕ ꯂꯩꯉꯥꯛꯅ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯍꯩ ꯌꯥꯟꯕ ꯍꯧꯔꯛꯂꯦ꯫ MLA ꯖꯣꯏ ꯀꯤꯁꯟ ꯁꯦꯟꯇꯔꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯒꯕꯔꯅꯔꯅ ꯃꯅꯤꯄꯨꯔꯗ ꯃꯍꯧꯁꯥꯒꯤ ꯐꯤꯚꯝꯗ ꯍꯟꯖꯤꯜꯂꯛꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤꯒꯤ ꯃꯍꯩ ꯌꯥꯟꯕ ꯍꯧꯔꯛꯂꯦ꯫ ꯆꯍꯤ 2 ꯍꯦꯜꯂꯛꯂꯕ ꯏꯔꯥꯡ ꯑꯁꯤꯅ ꯁꯤꯊꯔꯨꯔꯕ ꯕꯤꯖꯤꯅꯦꯁ ꯁꯦꯟꯇꯔ ꯀꯌꯥ ꯅꯧꯅ ꯍꯥꯡꯕ ꯍꯧꯔꯦ ꯍꯥꯏꯅ ꯊꯥꯡꯃꯩꯕꯟ ꯀꯦꯟꯗ꯭ꯔꯒꯤ MLA ꯀꯨꯃꯨꯛꯆꯝ ꯖꯣꯏ ꯀꯤꯁꯟꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯅꯤꯀꯨꯁ ꯃꯣꯃꯦꯟꯠꯀꯤ ꯑꯅꯧꯕ ꯔꯤꯇꯦꯜ ꯑꯥꯎꯠꯂꯦꯠ ꯑꯃ ꯉꯁꯤ ꯊꯥꯡꯃꯩꯕꯟ ꯈꯣꯌꯥꯊꯣꯡꯗ ꯍꯥꯡꯗꯣꯛꯄꯒꯤ ꯊꯧꯔꯝꯗ MLA ꯖꯣꯏ ꯀꯤꯁꯟꯅ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯃꯅ ꯑꯃꯕꯨ ꯊꯥꯖꯅꯗꯕꯒꯤ ꯆꯥꯡ ꯍꯦꯟꯒꯠꯍꯟꯈꯤ꯫ ꯃꯥꯡꯈꯤꯕ ꯊꯥꯖꯕ ꯑꯁꯤ ꯍꯟꯖꯤꯜꯂꯕꯗꯤ ꯅꯨꯡꯁꯤꯅꯕ ꯄꯨꯔꯛꯇꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯃꯄꯨꯡ ꯐꯥꯅ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯄ ꯉꯝꯒꯅꯤ꯫ ꯃꯇꯝ ꯁꯥꯡꯅ ꯅꯦꯅꯥ ꯇꯥꯗꯅ ꯂꯩꯔꯛꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯃꯍꯧꯁꯥꯒꯤ ꯂꯝꯕꯤꯗ ꯍꯟꯖꯤꯜꯂꯛꯄ ꯍꯧꯔꯦ꯫ ꯑꯊꯨꯕ ꯃꯇꯝꯗ ꯃꯄꯨꯡ ꯐꯥꯅ ꯍꯥꯟꯅꯒꯤ ꯐꯤꯚꯝꯗ ꯍꯟꯖꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯍꯥꯏꯈꯤ꯫ ꯉꯁꯤ ꯅꯧꯅ ꯍꯥꯡꯂꯤꯕ ꯃꯅꯤꯀꯨꯁ ꯃꯨꯚꯃꯦꯟꯠꯀꯤ ꯃꯦꯅꯦꯖꯔ ꯊꯧꯅꯥꯎꯖꯝ ꯗꯤꯅꯦꯁꯅ ꯐꯣꯡꯗꯣꯛꯈꯤꯕꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯚꯦꯁꯇꯔꯁꯤꯡ ꯍꯟꯈꯤꯕ, ꯀꯝꯄꯦꯅꯤꯁꯤꯡꯅ ꯗꯥꯎꯟ ꯁꯥꯏꯖꯤꯡ ꯇꯧꯔꯛꯈꯤꯕ, ꯂꯣꯏꯅꯅ ꯗꯨꯀꯥꯟ ꯊꯣꯡ ꯂꯣꯟꯅꯈꯤꯕ ꯑꯁꯤꯅ ꯅꯍꯥ ꯀꯌꯥ ꯊꯕꯛ ꯐꯪꯗꯕꯒꯤ ꯑꯋꯥꯕ ꯃꯥꯌꯣꯛꯅꯔꯤ꯫ ꯃꯅꯤꯀꯨꯁ ꯃꯨꯚꯃꯦꯟꯠꯅ ꯑꯅꯧꯕ ꯑꯥꯎꯠꯂꯦꯠ ꯑꯃ ꯍꯥꯡꯗꯣꯛꯇꯨꯅ ꯃꯤꯑꯣꯏ ꯀꯌꯥꯕꯨ ꯊꯕꯛ ꯄꯤꯕ ꯉꯝꯕ ꯑꯁꯤ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯑꯄꯦꯟꯕ ꯄꯣꯛꯏ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯅ ꯊꯦꯡꯅꯔꯤꯕ ꯅꯦꯁꯅꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯏꯁꯨ ꯑꯁꯤꯒꯤ ꯃꯔꯛꯇ ꯆꯍꯤ 2 ꯍꯦꯟꯖꯤꯜꯂꯛꯂꯕ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯔꯥꯏꯁꯤꯁ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯀꯨꯀꯤ ꯃꯤꯌꯥꯝꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯑꯁꯤ ꯄꯤꯗꯨꯅ ꯁꯦꯟꯇꯔꯅ ꯂꯣꯏꯁꯤꯟꯅꯕꯒ ꯃꯔꯤ ꯂꯩꯅꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯁꯨ ꯆꯠꯅꯔꯤꯕ ꯀꯨꯀꯤꯒꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯒ꯭ꯔꯨꯞꯀꯤ ꯂꯨꯆꯤꯡꯕ ꯑꯃꯗꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ CSOꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯀꯥꯡꯄꯣꯛꯄꯤꯗ ꯂꯩꯕ LNC ꯍꯣꯇꯦꯜꯗ ꯀꯣꯔꯠꯇꯨꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯒ꯭ꯔꯨꯞ, ꯌꯨꯅꯥꯏꯇꯦꯗ ꯄꯤꯄꯜꯁ ꯐ꯭ꯔꯟꯠ UPF, ꯀꯨꯀꯤ ꯅꯦꯁꯅꯦꯜ ꯑꯣꯔꯒꯅꯥꯏꯖꯦꯁꯟ KNO, CSOꯁꯤꯡ, ꯚꯤꯂꯦꯖ ꯆꯤꯐ, ꯁ꯭ꯇꯨꯗꯦꯟꯠ ꯕꯣꯗꯤ ꯑꯃꯗꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯂꯣꯀꯦꯜ ꯂꯤꯗꯔ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ Deliberate on the status of political negotiation and way forward for separate administration, key social concern and cohesion inclusive strategy for Kuki Jo haiba thimda ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯁꯦꯟꯇꯔꯒ ꯄꯣꯂꯤꯇꯤꯀꯦꯜ ꯇꯣꯛ ꯆꯠꯊꯗꯨꯅ ꯏꯟꯗꯤꯌꯥꯒꯤ ꯑꯥꯔꯇꯤꯀꯜ 239A ꯒꯤ ꯃꯈꯥꯗ ꯀꯨꯀꯤ ꯃꯤꯌꯥꯝꯅ ꯇꯥꯜꯂꯤꯕ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯒꯤ ꯗꯤꯃꯥꯟꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯔꯤ ꯁꯥꯟꯅꯕ, ꯃꯅꯤꯄꯨꯔꯒꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯈ꯭ꯔꯕ ꯀꯨꯀꯤ ꯃꯤꯑꯣꯏꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯨꯟꯗꯥ ꯂꯩꯇꯥꯍꯟꯅꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯊꯕꯛ ꯄꯥꯏꯈꯠꯄ ꯑꯃꯁꯨꯡ ꯇꯨꯡꯗ ꯊꯦꯡꯅꯒꯗꯧꯔꯤꯕ ꯆꯦꯂꯦꯟꯖꯦꯁ ꯀꯌꯥꯗ ꯀꯨꯀꯤ ꯃꯤꯌꯥꯝꯅ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯅꯕꯒꯤ ꯃꯇꯥꯡꯗ ꯃꯔꯨ ꯑꯣꯏꯅ ꯈꯟꯅꯈꯤ ꯍꯥꯏꯔꯤ꯫ ꯀꯣꯔꯠꯇꯨꯒꯤ ꯆꯦꯌꯔꯃꯦꯟ ꯊꯥꯡꯂꯦꯟ ꯀꯤꯞꯖꯦꯟꯅ ꯑꯊꯨꯕ ꯃꯇꯝꯗ ꯀꯨꯀꯤ ꯃꯤꯌꯥꯝꯅ ꯇꯥꯜꯂꯤꯕ ꯄꯣꯂꯤꯇꯤꯀꯦꯜ ꯗꯤꯃꯥꯟ ꯑꯁꯤ ꯁꯦꯟꯇꯔꯅ ꯎꯕꯤꯗꯨꯅ ꯁꯦꯟꯇꯔꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯈꯟꯅꯒꯗꯕꯅꯤ꯫ KNO ꯑꯃꯁꯨꯡ UPFꯀꯤ ꯁ꯭ꯄꯣꯛꯁꯄꯔꯁꯟ ꯗꯥꯛꯇꯔ ꯁꯥꯂꯦꯟ ꯍꯥꯎꯈꯤꯞ ꯑꯃꯗꯤ ꯑꯔꯣꯟ ꯀꯤꯞꯖꯦꯟꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯀꯟꯐ꯭ꯂꯤꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯐꯝ ꯀꯌꯥ ꯃꯤꯐꯝ ꯑꯗꯨꯗ ꯐꯣꯡꯗꯣꯛꯈꯤ ꯍꯥꯏꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯀꯨꯀꯤ ꯏꯟꯄꯤ, ꯁꯗꯔ ꯍꯤꯜꯁ, KSO ꯗꯦꯜꯂꯤ, KNAꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥꯁꯨ ꯁꯔꯨꯛ ꯌꯥꯈꯤ ꯍꯥꯏꯔꯤ꯫ ꯊꯥ ꯑꯁꯤꯒꯤ 9 ꯑꯃꯁꯨꯡ 10ꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡꯗ ꯄꯥꯀꯤꯁꯇꯥꯟꯅ ꯆꯠꯊꯔꯛꯄ ꯗ꯭ꯔꯣꯟ ꯑꯦꯇꯦꯛꯇ ꯁꯣꯛꯄꯗꯒꯤ ꯂꯥꯏꯀꯠꯅꯕꯗ ꯀꯟꯕ ꯉꯝꯗꯅ ꯂꯩꯈꯤꯗ꯭ꯔꯕ ꯌꯥꯏꯔꯤꯄꯣꯛ ꯌꯥꯝꯕꯦꯝ ꯃꯊꯛ ꯂꯩꯀꯥꯏꯗꯒꯤ 7 BSFꯀꯤ ꯀꯣꯟꯁꯇꯦꯕꯜ ꯑꯣꯏꯔꯝꯕ ꯗꯤꯄꯛ ꯆꯤꯡꯉꯥꯈꯝ ꯂꯩꯈꯤꯗꯕꯒꯤ ꯄꯥꯎ ꯇꯥꯕꯗ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤ ꯆꯤꯡꯉꯥꯈꯝ ꯑꯣꯡꯕꯤ ꯏꯕꯦꯝꯍꯜ ꯑꯃꯁꯨꯡ ꯑꯄꯣꯛꯄ CH ꯕꯣꯟ ꯕꯤꯍꯥꯔꯤ ꯉꯥꯎꯆꯠꯅꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯍꯌꯦꯡ ꯅꯨꯡꯊꯤꯜ ꯄꯨꯡ 1:10 ꯇꯥꯔꯛꯄꯗ ꯏꯟꯗꯤꯒꯣ ꯐ꯭ꯂꯥꯏꯠ ꯅꯝꯕꯔ 6E5118ꯗ ꯃꯍꯥꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯄꯨꯔꯛꯇꯨꯅ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯥꯝ ꯄꯥꯡꯊꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯥꯡꯑꯣꯏꯅꯅ ꯉꯁꯤ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯄꯥꯎꯆꯦ ꯑꯁꯤꯒꯤ ꯄꯥꯎꯃꯤꯅ ꯆꯠꯂꯨꯕꯗ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯅ ꯍꯥꯏ "ꯑꯩꯍꯥꯛꯀꯤ ꯏꯆꯥꯅꯨꯄꯥ 2 ꯄꯣꯛꯆꯕꯒꯤ ꯃꯅꯨꯡꯗ ꯃꯍꯥꯛꯅ ꯑꯍꯜꯅꯤ꯫ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏ ꯀꯠꯈꯤꯕ ꯑꯁꯤꯒꯤꯗꯃꯛꯇꯗꯤ ꯆꯥꯎꯊꯣꯛꯆꯩ꯫ ꯃꯍꯥꯛꯅ ꯁꯣꯛꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡ ꯊꯥ ꯑꯁꯤꯒꯤ 9ꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 11:52 ꯇꯥꯔꯛꯄꯗ ꯇꯦꯂꯤꯐꯣꯟ ꯇꯧꯔꯛꯇꯨꯅ ꯕꯥꯕꯥ ꯇꯨꯝꯂꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯕꯣꯝ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯃꯈꯣꯜ ꯃꯌꯥꯝꯗꯨ ꯑꯩꯉꯣꯟꯗ ꯇꯥꯎ ꯍꯥꯏꯗꯨꯅ ꯇꯥꯍꯜꯂꯛꯈꯤ꯫ ꯃꯗꯨꯗ ꯑꯩꯅ ꯗꯤꯄꯛ, ꯅꯍꯥꯛ ꯆꯦꯛꯁꯤꯟꯅ ꯑꯃꯁꯨꯡ ꯃꯤꯠ ꯅꯥ ꯁꯤꯡꯅ ꯂꯩꯌꯨꯀꯣ ꯍꯥꯏꯔꯒ ꯇꯦꯂꯤꯐꯣꯟ ꯊꯝꯈꯤꯕ ꯑꯗꯨꯅ ꯏꯄꯥ-ꯏꯆꯥꯒꯤ ꯃꯔꯛꯇ ꯑꯔꯣꯏꯕ ꯋꯥꯔꯤ ꯁꯥꯅꯕ ꯑꯣꯏꯈ꯭ꯔꯦ꯫ ꯑꯍꯤꯡꯗꯨꯗ ꯃꯍꯥꯛ ꯑꯃꯁꯨꯡ ꯑꯇꯩ ꯄꯔꯁꯣꯅꯦꯜꯁꯤꯡ ꯁꯣꯛꯄꯒꯤ ꯔꯤꯄꯣꯔꯠ ꯅꯣꯡꯉꯥꯜꯂꯒ ꯅꯨꯃꯤꯠ ꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 12:05 ꯑꯗꯨꯋꯥꯏꯗ ꯌꯨꯝꯗ ꯐꯣꯟ ꯇꯧꯔꯛꯇꯨꯅ ꯈꯪꯍꯜꯂꯛꯈꯤ꯫ ꯉꯔꯥꯡ ꯑꯍꯤꯡ ꯅꯣꯡꯌꯥꯏ ꯃꯇꯨꯡ ꯄꯨꯡ 1:30ꯗꯒꯤꯅ 2 ꯇꯥꯔꯛꯄꯗ ICUꯗ ꯃꯤꯔꯣꯜ ꯇꯥꯗꯅ ꯂꯩꯔꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯅ ꯃꯍꯥꯛ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯍꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯗꯤꯄꯛꯀꯤ ꯑꯄꯣꯛꯄꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ "ꯏꯆꯥꯅꯨꯄꯥꯗꯨ ꯆꯦꯟ ꯆꯣꯡꯕ, ꯁꯥꯟꯅ ꯈꯣꯠꯅꯕ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯖꯔꯛꯈꯤꯕꯅꯤ꯫ ꯂꯝꯖꯦꯜ ꯆꯦꯟꯗꯨꯅ ꯁꯤꯐꯥꯏ ꯑꯣꯏꯅꯕ ꯀꯟꯅ ꯍꯣꯠꯅꯖꯔꯛꯈꯤ꯫ ꯐꯤꯖꯤꯀꯦꯜ ꯇꯦꯁꯇ ꯆꯥꯎꯅ ꯃꯥꯏ ꯄꯥꯛꯂꯕꯁꯨ ꯔꯤꯇꯟ ꯇꯦꯁꯇ ꯍꯦꯛꯇ ꯂꯩꯍꯧꯈꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯍꯟꯅꯕ ꯂꯩꯇꯅ ꯍꯣꯠꯅꯔꯛꯄꯗꯒꯤ ꯃꯍꯥꯛ ꯀꯨꯝꯖꯥ 2001ꯗ BSFꯇ ꯆꯪꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯆꯍꯤ ꯑꯁꯤꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ ꯊꯥꯗ ꯌꯨꯝꯗ ꯊꯣꯛꯂꯛꯂꯝꯂꯒ ꯃꯥꯔꯆꯇ ꯑꯃꯨꯛ ꯆꯪꯈꯤꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗꯁꯨ ꯃꯍꯥꯛꯅ "ꯕꯥꯕꯥ, ꯌꯨꯝ ꯁꯥꯔꯁꯤ" ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯍꯥꯏꯔꯝꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯕ ꯋꯥꯐꯝꯁꯤꯡꯒꯤ ꯃꯅꯨꯡꯗ "ꯑꯩ ꯇꯣꯂꯣꯞ ꯆꯥꯔꯦ, ꯑꯩꯒꯤ ꯏꯅꯥꯎꯅ ꯇꯤꯟꯅ ꯀꯨꯞꯄ ꯌꯨꯝꯗ ꯂꯩꯔꯒ ꯑꯩꯅ ꯆꯦꯛꯀꯤ ꯌꯨꯝꯗ ꯂꯩꯕꯁꯨ ꯄꯥꯝꯗꯦ꯫ ꯆꯦꯛꯀꯤ ꯌꯨꯝ ꯑꯃ ꯄꯨꯟꯅ ꯁꯥꯔꯁꯤ" ꯍꯥꯏꯅ ꯃꯍꯥꯛꯅ ꯀꯟꯅ ꯍꯥꯏꯃꯟꯕꯗꯒꯤ ꯃꯊꯪ ꯆꯍꯤꯗ ꯁꯥꯅꯕ ꯇꯧꯔꯁꯤ ꯍꯥꯏꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ ꯍꯥꯏꯅ ꯊꯃꯣꯏ ꯁꯣꯛꯅ ꯄꯥꯎꯗꯝꯂꯛꯈꯤ꯫ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯁꯦꯀꯦꯟ ꯔꯤꯖꯟꯒꯤ ꯗꯦꯄꯥꯏꯟ ꯇꯥꯎꯟꯁꯤꯞꯇ ꯃ꯭ꯌꯥꯟꯃꯥꯔ ꯍꯨꯟꯇ꯭ꯔꯥ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯔꯦꯕꯦꯜ ꯒ꯭ꯔꯨꯞꯁꯤꯡꯅ ꯈꯨꯗꯨꯝ ꯆꯟꯁꯤꯟꯗꯨꯅ ꯂꯩꯕ ꯃꯐꯝ ꯑꯃꯒꯤ ꯁ꯭ꯀꯨꯜ ꯑꯃꯗ ꯍꯨꯟꯇꯥ ꯂꯥꯟꯃꯤꯅ ꯑꯦꯌꯔꯁ꯭ꯇ꯭ꯔꯥꯏꯛ ꯆꯠꯊꯕꯗ ꯃꯍꯩꯔꯣꯏ 18 ꯍꯥꯠꯈ꯭ꯔꯦ, 10 ꯂꯣꯝꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈ꯭ꯔꯦ ꯍꯥꯏꯔꯤ꯫ ꯁ꯭ꯀꯨꯜ ꯑꯗꯨ ꯃꯟꯗꯂꯦꯗꯒꯤ ꯀꯤꯂꯣꯃꯤꯇꯔ 160 ꯔꯣꯝ ꯂꯥꯞꯅ ꯂꯩꯕ
Depayan Township Laiba National Unity Government NUG na Salaibani NUG gi Wangangloi na phone lat na airstrike aduda mioi kaya su thiba khangdana laikhibaga loinana asibagi masing hengalakpa yari Myanmar hunta gi mayota thabak toba mioi singna thagalakpa photo amada siriba mioi sing taraga mathoi di school gi uniform set pagi saktam ukhiba ga loinana asiba kharana school gi ground da taduna leibagi saktam uki hairi Myanmar hunta lenga na kumja 2021 da military coup tawduna lenga paiba matamdagi hauduna ethnic rebels singi marakta chawna ku thokna duna lakhibani ethnic minority army singi landa da Myanmar hunta lanmi gi camp kaya su chawna amangata thokhrabani Haukiba chayola military hunta lenga na thasi kuntraga mathoi fawa ceasefire lauthokraba su rebel ethnic group singi mathakta landabagi thabak leptuna chathari haina Myanmar gi shadow government na fongdurakli military hunta lenga na yuwa habada so ankraba miyam gi dama khallaga khuthokna ba lepna ba lauthokraba su leba adugi mafam kharadadi Myanmar hunta lanmi singna airstrike amasung artillery landa sing leptuna chathari Depayan Township asi kumja 2022 ki September da su hunta lanmi ne helicopter sizinaduna landabada angang taret yauna mioi taraga humdoi hatkrabani hairi Pakistan ga laiba asiga wari sanabagi thabak chatharabadi terrorism natraga Pakistan occupy Kashmir POK ga mari leinaba hiramda wari sanagani adu natana atopa hiram amata da Pakistan ga wari sanaroi haina Prime Minister Narendra Modi na akanba wafam Phongdokre Haukiba April kungani thoi da Jammu and Kashmir gi Pahalgam da Pakistan da base tawa terrorist singna lamkoiba mioi kunga tarung nomaina kaptun hat kiba thawdo adugi laman khumba oina Indian Air Force na Pakistan amasung POK da Laiba tongan ba terrorist kaya mapan da Operation Sindur haina mingthon ba airstrike thaduna masing amlaba terrorist kaya hat khraba matungda laiba miyam da piba hanba warol oina Prime Minister Narendra Modi na hai amasung ising kaidawnung da apun ba ichel khak oiba yaroi matamasi langi juk amanate amasung terrorism gi juksu nate haukiba thengkhang kaya da laiba asina Pakistan bulan fam da kya hana maithiba pikre asigi mathakta Pakistan terrorist singi mathakta chathakhiba Operation Sindur na anauba mayon ama purakpa ngamkre laiba asina chhajaba khusukhulai sing sidinaduna mai pakna chathakiba Operation Sindur na laiba asigi khusukhulai sing kadai faba mapangal kanbagi haibadu Pakistan da natana malengi miyam gi mafam da utpa ngamkre makhal khuding makki terrorism gi mayoktai khoi punna ama toina lepmina duna makhata na thengnaba mathau tai ama toina punsin ba haibasina khwaidagi kanba pangalni haina sumhana phongdokhi Thasigi tarada India amasung Pakistan gi marakta yanakhiba ceasefire adugi matangda palladuna Narendra Modi na makhata na phongdokhibada numit humni da Pakistan gi mathakta India na chathakhiba massive direction aduda Pakistan na masa ngakthok chaba ngamjakhide asigumba India na akan momongda khut halakhiba aduna Pakistan gi maikai dagi laiba anigi marakta oiriba ungkhatnaba si laksin binaba international community sing da haijaba hauki laiba asina Pakistan gi military bu mapung fana maithiba piraba matungda Pakistan gi maikai digi laiba asigi lairiba DGMO da tha asigi taragi nungthilda contact torokpadagi ceasefire gi wafam asi tholakhibani haina sumangna laibak miyamna phongdokhi landa laikhidraba BSF ki constable Deepak ki asi bhakchang hayeng puraklagani Kashmir gi Pahalgam gi terrorist attack matung India Pakistan ani gi marakta soknakhiba lan aduda laikhidraba Manipur dagi BSF ki constable Deepak chinga kham hayeng numit yungmapung amaga minute tara tabada Indigo gi flight number 635118 ta Imphal da puraklagani laikhidraba constable asi yaripok yambe makha laikai dagini haukiba tang tara ge hingnongyai da Pakistan Jammu Kashmir gi RS Pura sector da chatharakhiba attack amada sokpadagi laikan na khraba matung ngarang laikan na ngamdana laikhidabani laikhidraba gi thawai hakchang adu hayeng nungthil Imphal International Airport ta hek thunglabaga haikat laikat tamlaba matung mahaki pongna phamlamdam Yaripok makha laikai da pudana awang bathaki ikai khumnaba utuna aroiba mathau mangam pangthokani hairi BSF ki constable Deepak chinga khamna laikhidaba former chief minister and Birena thamoi sokna awawa phongdorakli former chief minister na social media da thagalakhiba post amada Deepak chinga kham Jammu gi RS Pura sector da masagi mathau pangthoklingai da sokpadagi laikanaba ngamdana laikhidabani Mahak Manipur imagi achangba maparini mahakna Manipur gi Meitei ama oina laiba asigi damak kathokhiba amasung miyam ngak senaba hotnabada lawkhiba thodang sing adu kaungamdana leihoragani mahaki mathauna maringjel adu awangba thakta ikai khumnaba utli laikhidraba Deepak ki imong manungna thengnariba awaba khudingmaktasu saruk yabaga loinana pangba yaba mateng khudingmak pangani haina phongdorakli Singjangmai Kendra gi MLA Khamchan Congress MLA Mega Chandra nasu Deepak laikhidabada awaba phongdorakli ceasefire matung nomai kamnaba lepkhibadagi ungkhatnaba leirabasu airport kuntragani thoi amu hana hangdokre Pakistan amasung India laiba anigi marakta ceasefire tawnakhibadagi ungkhatnaba na maram oiraga flight service cancel tawkhiba airport kuntragani thoi nauna hangdokre hanadi airport sing asi Pakistan amasung Indian laiba ani ungkhatnaba
ꯊꯣꯛꯍꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯦ 15 ꯐꯥꯎꯕ ꯑꯦꯌꯔꯄꯣꯔꯠꯁꯤꯡ ꯑꯁꯤ ꯊꯤꯡꯖꯤꯟꯈꯤꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯉꯁꯤ ꯁꯤꯚꯤꯜ ꯑꯦꯚꯤꯌꯦꯁꯟ ꯃꯤꯅꯤꯁꯇ꯭ꯔꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯌꯔꯄꯣꯔꯠ 32 ꯍꯥꯡꯗꯣꯛꯈ꯭ꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯦꯁꯦꯟꯖꯔꯁꯤꯡ ꯃꯈꯣꯏꯅ ꯇꯣꯡꯒꯗꯧꯔꯤꯕ ꯑꯦꯌꯔꯂꯥꯏꯟꯁꯤꯡ ꯑꯗꯨꯒꯤ ꯐ꯭ꯂꯥꯏꯠ ꯁ꯭ꯇꯦꯁꯟꯁꯤꯡ ꯆꯦꯛ ꯇꯧꯅꯕ ꯑꯃꯁꯨꯡ ꯐ꯭ꯂꯥꯏꯠꯁꯤꯡ ꯑꯗꯨꯒꯤ ꯃꯔꯤ ꯂꯩꯅꯕ ꯂꯦꯇꯦꯁꯠ ꯏꯟꯐꯣꯔꯃꯦꯁꯟꯁꯤꯡ ꯑꯦꯌꯔꯂꯥꯏꯟ ꯋꯦꯕꯁꯥꯏꯠꯁꯤꯡꯗꯒꯤ ꯃꯣꯅꯤꯇꯔ ꯇꯧꯅꯕ ꯈꯪꯍꯟꯈ꯭ꯔꯦ꯫ ꯅꯧꯅ ꯍꯥꯡꯗꯣꯛꯈ꯭ꯔꯕ ꯑꯦꯌꯔꯄꯣꯔꯠꯁꯤꯡ ꯑꯗꯨ ꯑꯌꯥꯝꯕꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯣꯔꯗꯔꯟ ꯑꯃꯁꯨꯡ ꯋꯦꯁꯇꯔꯟ ꯔꯤꯖꯟꯁꯤꯡꯗꯅꯤ꯫ ꯍꯥꯡꯗꯣꯛꯈ꯭ꯔꯕ ꯑꯦꯌꯔꯄꯣꯔꯠꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯑꯝꯕꯥꯂꯥ, ꯑꯃ꯭ꯔꯤꯠꯁꯔ, ꯑꯗꯝꯄꯨꯔ, ꯖꯝꯃꯨ ꯑꯃꯁꯨꯡ ꯁ꯭ꯔꯤꯅꯒꯔ ꯌꯥꯎꯔꯤ꯫ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯂꯩꯕꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯁꯦꯖꯐꯥꯌꯔ ꯇꯧꯅꯈ꯭ꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯃꯈꯜ ꯑꯃꯠꯇꯒꯤ ꯅꯣꯡꯃꯩ ꯀꯥꯞꯅꯕ ꯑꯃꯁꯨꯡ ꯃꯤꯁꯥꯏꯜ ꯑꯦꯇꯦꯛꯅꯆꯤꯡꯕ ꯆꯠꯊꯕꯒꯤ ꯄꯥꯎ ꯂꯩꯇꯦ꯫ ꯁꯦꯖꯐꯥꯌꯔꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯁꯥꯟꯇꯤ ꯂꯩꯔꯤ꯫ ꯍꯧꯈꯤꯕ ꯅꯣꯡꯃꯥꯏꯖꯤꯡ ꯑꯃꯁꯨꯡ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯅꯨꯃꯤꯗꯥꯡꯗ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯊꯧꯗꯣꯛ ꯑꯃꯠꯇ ꯊꯣꯛꯈꯤꯕꯒꯤ ꯄꯥꯎ ꯂꯩꯇꯦ꯫ ꯑꯗꯨꯃꯛꯄꯨ ꯍꯧꯈꯤꯕ ꯃꯦ 10ꯒꯤ ꯅꯨꯃꯤꯗꯥꯡꯗꯗꯤ ꯖꯝꯃꯨ ꯑꯦꯟꯗ ꯀꯥꯁꯃꯤꯔꯒꯤ ꯖꯒꯥ ꯈꯔꯗ ꯗ꯭ꯔꯣꯟꯁꯤꯡ ꯄꯥꯏꯕꯒꯤ ꯈꯨꯗꯝ ꯈꯔ ꯐꯪꯈꯤ꯫ ꯊꯧꯗꯣꯛ ꯑꯗꯨꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯁꯦꯖꯐꯥꯌꯔ ꯊꯨꯒꯥꯏꯔꯛꯂꯕꯗꯤ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ ꯍꯥꯏꯅ ꯄꯥꯀꯤꯁꯇꯥꯟꯗ ꯋꯥꯔꯅꯤꯡ ꯄꯤꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯍꯧꯖꯤꯛ ꯁꯥꯟꯇꯤ ꯑꯣꯏꯔꯦ ꯍꯥꯏꯔꯤ꯫ ꯏꯟꯗꯤꯌꯥ ꯄꯥꯀꯤꯁꯇꯥꯟ ꯂꯥꯟꯗ ꯂꯩꯈꯤꯗ꯭ꯔꯕ ꯗꯤꯄꯛꯀꯤ ꯃꯐꯝꯗ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯂꯛꯂꯤ꯫ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟ ꯑꯅꯤꯒꯤ ꯃꯔꯛꯇ ꯊꯣꯛꯈꯤꯕ ꯂꯥꯟꯗ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯃꯅꯤꯄꯨꯔꯗꯒꯤ BSF ꯄꯔꯁꯅꯦꯜ ꯌꯥꯏꯔꯤꯄꯣꯛ ꯌꯥꯝꯕꯦꯝꯗꯒꯤ ꯆꯤꯡꯉꯥꯈꯝ ꯗꯤꯄꯛꯅ ꯂꯩꯈꯤꯗꯕꯗ ꯂꯩꯕꯥꯛ ꯄꯨꯝꯕꯅ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯂꯤ꯫ ꯄꯔꯁꯅꯦꯜ ꯑꯁꯤꯅ ꯂꯩꯈꯤꯗꯕꯗ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ ꯑꯃꯗꯤ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟ ꯁꯤꯡꯍꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯄ ꯋꯥꯔꯣꯜ ꯑꯃꯗ MP ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯍꯥꯏ ꯃꯅꯤꯄꯨꯔꯗꯒꯤ BSF ꯄꯔꯁꯅꯦꯜ ꯆꯤꯡꯉꯥꯈꯝ ꯗꯤꯄꯛꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛ ꯊꯧꯅꯥ ꯐꯅ ꯀꯠꯊꯣꯛꯈꯤꯕ ꯑꯁꯤꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯋꯥꯡꯕ ꯊꯥꯛꯇ ꯏꯀꯥꯏꯈꯨꯝꯅꯕ ꯎꯠꯂꯤ꯫ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟꯒꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄꯣꯁꯠ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯕ ꯄꯔꯁꯅꯦꯜ ꯗꯤꯄꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯆꯥꯅꯤ꯫ ꯃꯅꯤꯄꯨꯔꯤ ꯃꯩꯇꯩ ꯑꯃ ꯂꯩꯕꯥꯛ ꯑꯁꯤꯒꯤꯗꯃꯛ ꯊꯧꯅꯥ ꯐꯅ ꯀꯠꯊꯣꯛꯈꯤꯕ ꯑꯁꯤꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯉꯥꯛ-ꯁꯦꯟꯅꯕꯒꯤꯗꯃꯛ ꯃꯇꯝ ꯆꯨꯞꯄꯗ ꯂꯦꯞꯂꯤ ꯍꯥꯏꯕꯗꯨ ꯎꯠꯂꯤ꯫ ꯃꯦꯇ꯭ꯔꯤꯛ ꯄꯔꯤꯈ꯭ꯌꯥꯒꯤ ꯐꯜ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯆꯥꯗ 91.37 ꯄꯥꯁ ꯇꯧꯔꯦ꯫ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜ 19 ꯃꯍꯩꯔꯣꯏ ꯑꯃꯠꯇ ꯄꯥꯁ ꯇꯧꯕ ꯉꯝꯗ꯭ꯔꯦ꯫ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤ ꯑꯦꯖꯨꯀꯦꯁꯟ ꯃꯅꯤꯄꯨꯔ ꯕꯣꯁꯦꯝꯅ ꯂꯧꯕ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯤꯚꯤꯡ ꯁꯥꯔꯇꯤꯐꯤꯀꯦꯠ HSLC ꯑꯦꯛꯖꯥꯃꯤꯅꯦꯁꯟ 2025 ꯃꯦꯇ꯭ꯔꯤꯛ ꯄꯔꯤꯈ꯭ꯌꯥꯒꯤ ꯔꯤꯖꯜ ꯉꯁꯤ ꯅꯨꯡꯊꯤꯜ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯆꯍꯤꯁꯤꯒꯤ ꯑꯣꯏꯅ ꯄꯥꯁ ꯇꯧꯕꯒꯤ ꯆꯥꯡ ꯆꯥꯗ 91.37 ꯑꯣꯏꯗꯨꯅ ꯃꯃꯥꯡ ꯆꯍꯤꯗꯒꯤ ꯆꯥꯗ 2 ꯍꯟꯊꯔꯦ꯫ ꯂꯣꯏꯅꯅ ꯀꯨꯝꯁꯤ ꯆꯍꯤꯒꯤ ꯐꯜ ꯂꯥꯎꯊꯣꯛꯄ ꯑꯁꯤꯗ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜ 19 ꯃꯍꯩꯔꯣꯏ ꯑꯃꯠꯇ ꯄꯥꯁ ꯇꯧꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅꯁꯨ ꯃꯦꯇ꯭ꯔꯤꯛ ꯄꯔꯤꯈ꯭ꯌꯥꯒꯤ ꯐꯜ ꯑꯁꯤ ꯒ꯭ꯔꯦꯗꯤꯡ ꯁꯤꯁꯇꯦꯝꯗ ꯑꯣꯏꯅ ꯂꯥꯎꯊꯣꯛꯈꯤ꯫ ꯑꯄꯨꯟꯕ ꯃꯍꯩꯔꯣꯏ 36,943 ꯄꯔꯤꯈ꯭ꯌꯥ ꯊꯥꯕꯒꯤ ꯃꯅꯨꯡꯗ ꯃꯍꯩꯔꯣꯏ 33,755 ꯄꯥꯁ ꯇꯧꯈꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯃꯍꯩꯔꯣꯏ 18,556 ꯄꯔꯤꯈ꯭ꯌꯥ ꯊꯥꯕꯒꯤ ꯃꯅꯨꯡꯗ 16,930 ꯄꯥꯁ ꯇꯧꯗꯨꯅ ꯆꯥꯗ 91.28 ꯄꯥꯁ ꯇꯧꯈꯤ꯫ ꯂꯣꯏꯅꯅ ꯅꯨꯄꯥ ꯃꯍꯩꯔꯣꯏ 18,387 ꯄꯔꯤꯈ꯭ꯌꯥ ꯊꯥꯕꯒꯤ ꯃꯅꯨꯡꯗ 16,825 ꯄꯥꯁ ꯇꯧꯗꯨꯅ ꯆꯥꯗ 91.50 ꯄꯥꯁ ꯇꯧꯕꯒꯤ ꯆꯥꯡ ꯑꯣꯏꯈꯤ꯫ ꯍꯟꯗꯛ ꯆꯍꯤꯒꯤ ꯑꯣꯏꯅ ꯂꯥꯟꯖꯦꯟꯅꯔꯕ ꯃꯍꯩꯔꯣꯏ 533 ꯄꯔꯤꯈ꯭ꯌꯥ ꯊꯥꯕꯒꯤ ꯃꯅꯨꯡꯗ ꯃꯍꯩꯔꯣꯏ 474 ꯄꯥꯁ ꯇꯧꯗꯨꯅ ꯆꯥꯗ 88.93 ꯄꯥꯁ ꯇꯧꯕꯒꯤ ꯆꯥꯡ ꯑꯣꯏꯈꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯆꯨꯔꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯃꯍꯩꯔꯣꯏ 90 ꯄꯔꯤꯈ꯭ꯌꯥ ꯊꯥꯕꯒꯤ ꯃꯅꯨꯡꯗ 85 ꯄꯥꯁ ꯇꯧꯈꯤ꯫ ꯏꯝꯐꯥꯜ ꯋꯦꯁꯀꯤ ꯑꯣꯏꯅ ꯃꯍꯩꯔꯣꯏ 103 ꯄꯔꯤꯈ꯭ꯌꯥ ꯊꯥꯕꯒꯤ ꯃꯅꯨꯡꯗ 85 ꯄꯥꯁ ꯇꯧꯈꯤ꯫ ꯏꯝꯐꯥꯜ ꯏꯁꯀꯤ ꯑꯣꯏꯅ ꯃꯍꯩꯔꯣꯏ 47 ꯄꯔꯤꯈ꯭ꯌꯥ ꯊꯥꯕꯒꯤ ꯃꯅꯨꯡꯗ 35 ꯄꯥꯁ ꯇꯧꯈꯤ꯫ ꯊꯧꯕꯥꯜꯒꯤ ꯑꯣꯏꯅ ꯃꯍꯩꯔꯣꯏ 19 ꯊꯥꯕꯗ 17 ꯄꯥꯁ ꯇꯧꯈꯤ꯫ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯃꯍꯩꯔꯣꯏ 120 ꯄꯔꯤꯈ꯭ꯌꯥ ꯊꯥꯕꯗ 116 ꯄꯥꯁ ꯇꯧꯈꯤ꯫ ꯎꯈ꯭ꯔꯨꯜꯒꯤ ꯑꯣꯏꯅ ꯃꯍꯩꯔꯣꯏ 14 ꯄꯔꯤꯈ꯭ꯌꯥ ꯊꯥꯕꯗ 12 ꯄꯥस ꯇꯧꯈꯤ꯫ ꯇꯃꯦꯡꯂꯣꯡꯒꯤ ꯑꯣꯏꯅ ꯃꯍꯩꯔꯣꯏ 1 ꯊꯥꯕꯗ ꯄꯥꯁ ꯇꯧꯈꯤꯗꯦ꯫ ꯆꯥꯟꯗꯦꯜꯒꯤ ꯑꯣꯏꯅ 13 ꯄꯔꯤꯈ꯭ꯌꯥ ꯊꯥꯕꯗ 13 ꯃꯛ ꯄꯥꯁ ꯇꯧꯈꯤ꯫ ꯖꯤꯔꯤꯕꯥꯝꯒꯤ ꯑꯣꯏꯅ ꯃꯍꯩꯔꯣꯏ 9 ꯄꯔꯤꯈ꯭ꯌꯥ ꯊꯥꯕꯗ 3 ꯄꯥꯁ ꯇꯧꯕ ꯉꯝꯈꯤ꯫ ꯀꯥꯡꯄꯣꯛꯄꯤꯒꯤ ꯑꯣꯏꯅ 50 ꯄꯔꯤꯈ꯭ꯌꯥ ꯊꯥꯕꯗ 44 ꯄꯥꯁ ꯇꯧꯕ ꯉꯝꯈꯤ꯫ ꯆꯍꯤꯁꯤꯒꯤ ꯑꯣꯏꯅ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜꯗꯒꯤ ꯑꯄꯨꯟꯕ ꯃꯍꯩꯔꯣꯏ 8,404 ꯄꯔꯤꯈ꯭ꯌꯥ ꯊꯥꯕꯒꯤ ꯃꯅꯨꯡꯗ 6,918 ꯄꯥꯁ ꯇꯧꯕꯒꯤ ꯆꯥꯡ ꯆꯥꯗ 82.32 ꯑꯣꯏꯈꯤ꯫ ꯑꯦꯗꯦꯗꯀꯤ ꯑꯣꯏꯅ ꯑꯄꯨꯟꯕ ꯃꯍꯩꯔꯣꯏ 1,207 ꯄꯔꯤꯈ꯭ꯌꯥ ꯊꯥꯕꯒꯤ ꯃꯅꯨꯡꯗ 1,103 ꯄꯥꯁ ꯇꯧꯕꯒꯤ ꯆꯥꯡ ꯆꯥꯗ 91.38 ꯑꯣꯏꯈꯤ꯫ ꯑꯗꯨꯒ ꯄ꯭ꯔꯥꯏꯚꯦꯠ ꯑꯣꯏꯅ ꯑꯄꯨꯟꯕ ꯃꯍꯩꯔꯣꯏ 36,943 ꯄꯔꯤꯈ꯭ꯌꯥ ꯊꯥꯕꯒꯤ ꯃꯅꯨꯡꯗ 33,755 ꯄꯥꯁ ꯇꯧꯕꯒꯤ ꯆꯥꯡ ꯆꯥꯗ 91.37 ꯑꯣꯏꯈꯤ꯫ ꯑꯄꯨꯟꯕ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜ 306ꯀꯤ ꯑꯦꯛꯖꯥꯝ ꯑꯁꯤ ꯁꯔꯨꯛ ꯌꯥꯕꯗ ꯁ꯭ꯀꯨꯜ 19ꯒꯤ ꯃꯍꯩꯔꯣꯏ ꯑꯃꯠꯇ ꯄꯥꯁ ꯇꯧꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁ꯭ꯀꯨꯜ 13ꯗꯤ ꯆꯥꯗ 100 ꯄꯥꯁ ꯇꯧꯕ ꯉꯝꯈꯤ꯫ ꯃꯍꯩꯔꯣꯏ ꯑꯃꯠꯇ ꯄꯥꯁ ꯇꯧꯕ ꯉꯝꯈꯤꯗ꯭ꯔꯕ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜꯁꯤꯡ ꯑꯗꯨꯗꯤ ꯀꯥꯟꯆꯤꯄꯨꯔ ꯍꯥꯏ ꯁ꯭ꯀꯨꯜ ꯃꯍꯩꯔꯣꯏ 3 ꯄꯔꯤꯈ꯭ꯌꯥ ꯊꯥꯕꯗ ꯑꯃꯠꯇ ꯄꯥꯁ ꯇꯧꯕ ꯉꯝꯈꯤꯗꯦ꯫ ꯁꯦꯅꯥꯄꯇꯤꯗ ꯂꯩꯕ ꯒꯂꯝ ꯍꯥꯏ ꯁ꯭ꯀꯨꯜ ꯃꯍꯩꯔꯣꯏ 1 ꯄꯔꯤꯈ꯭ꯌꯥ ꯊꯥꯕꯗ ꯄꯥꯁ ꯇꯧꯗꯕ꯫ ꯍꯥꯎꯕꯝ ꯃꯔꯛ
HA High School Maheroi Mari Parikha Thaba Matamda pass Tawdaba Haingangi Lairenjau High School Maheroi Ama Parikha Thabada pass Tawdaba Maram High School Maheroi Manga Parikha Thaba Matamda pass Tawdaba Minuthong Phaijia High Madrasa Maheroi Manga Parikha Thaba Matamda pass Tawdaba Namchiram High School Maheroi Ama Parikha Thaba Bada pass Tawdaba Oinam High School Maheroi Manga Parikha Thaba Matamda pass Tawdaba Oklang High School Senapati Maheroi Ama Parikha Thaba Matamda pass Tawdaba Paubi Tech High School Maheroi Mari Parikha Thabada Tawdaba Paumata High School Maheroi Ama Parikha Thabada Matamda Amata pass Tawdaba SIKHRE Christian High School Ukrul Maheroi Ahum Parikha Thabada Amata pass Tawdaba Senapati Government High School Maheroi Tara Parikha Thaba Singkap High School Litan Maheroi Ani Parikha Thaba Amata pass Tawdaba Samsaki High School Maheroi Nipan Parikha Thaba Amata pass Tawdaba Songtol High School Maheroi Mari Parikha Thaba Tamenglong High Secondary School Samsaki High School Maheroi Nipan Parikha Thaba Matamda Amata pass Tawdaba Nongmaibungda leiba Thamchet High School Maheroi Ani Parikha Thaba Amata pass Tawdaba ni hairi Chaisigi oina khwaidagi wangna pass tawkhiba district Kakching na oire district asigi oina apunba Maheroi 1295 manga parikha thabada Maheroi 1295 ama pass tawduna pass tawbagi chang chada 98.48 oiki khwaidagi nemba district na Fairjol oiki Fairjol gi oina apunba Maheroi 138 parikha thabada 138 pass tawduna pass tawbagi chang chada 56.76 oiki Imphal West ki oina apunba Maheroi 13,000 parikha thabada Maheroi 13,393 pass tawduna chada 90.96 oiki Imphal East ki oina apunba Maheroi 5,322 parikha thabada 4,953 pass tawduna chada 93.07 oiki Thawal gi oina apunba Maheroi 4,377 parikha thabada 4,259 pass tawduna chada 97.3 oiki Bisnupur gi oina apunba Maheroi chada 3,832 parikha thabada 3,639 pass tawduna chada 94.96 oiki Ukrul gi oina 1,918 parikha thabada 1,786 pass tawduna chada 91.03 oiki Churachandpur gi oina 3,614 parikha thabada 3,178 pass tawduna chada 86.03 oiki Senapati gi oina 1,635 parikha thabada 1,436 pass tawduna chada 87.83 oiki Tamenglong gi oina 765 parikha thabada 519 pass tawduna pass tawbagi chang chada 69.84 oiki Chandel gi oina 8,888 parikha thabada 852 pass tawduna chada 95.95 oiki Jirbam gi oina 515 parikha thabada 338 pass tawduna 65.63 oiki Kamjong gi oina 310 parikha thabada 257 pass tawduna chada 82.9 oiki Kangpokpi gi oina 2,868 parikha thabada 2,118 pass tawduna chada 85.82 oiki None gi oina 812 parikha thabada 794 pass tawduna 97.98 oiki Technopal gi oina 734 parikha thabada 710 pass tawduna chada 96.89 oiki Ningsing Bayabadi Haukiba Kumja 2024 da pass tawbagi chang chada 93.3 oiki bani aduga 2023 da 82.82 oiki bani